ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯣꯛꯍꯟꯕ ꯅꯠꯇꯦ, ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯏꯔꯥꯡꯅꯤ ꯀꯤꯔꯦꯟ ꯔꯤꯖꯤꯖꯨ꯫ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯅꯠꯇ꯭ꯔꯒ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯣꯛꯍꯟꯕ ꯅꯠꯇꯦ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯍꯧꯔꯛꯄ ꯏꯍꯧꯁꯨ ꯅꯠꯇꯦ, ꯃꯁꯤꯗꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ, ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯀꯤꯔꯦꯟ ꯔꯤꯖꯤꯖꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ANIꯅ ꯂꯧꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯀꯤꯔꯦꯟ ꯔꯤꯖꯤꯖꯨꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯀꯔꯤꯒꯤ ꯏꯔꯥꯡ ꯊꯣꯛꯂꯤꯕꯅꯣ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯔꯝꯕ ꯃꯇꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯁꯇ꯭ꯔꯒꯜ ꯈꯨꯗꯤꯡꯃꯛ ꯃꯁꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯑꯣꯏꯕ ꯌꯥꯏ, ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯕ, ꯑꯗꯨꯕꯨ ꯏꯍꯧ ꯑꯗꯨ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯍꯧ ꯑꯃꯗꯤ ꯏꯔꯥꯡ ꯑꯁꯤꯗꯤ ꯁ꯭ꯇꯦꯠ ꯃꯥꯌꯣꯛꯇ ꯍꯧꯔꯛꯄ ꯅꯠꯇꯦ, ꯑꯀꯛꯅꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ST ꯁ꯭ꯇꯦꯇꯁ ꯄꯤꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯖꯨꯗꯤꯁꯤꯌꯦꯜ ꯄ꯭ꯔꯣꯅꯥꯎꯟꯁꯃꯦꯟꯠ ꯑꯃꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯔꯛꯈꯤꯕꯅꯤ꯫ ꯀꯤꯔꯦꯟ ꯔꯤꯖꯤꯖꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯃꯅ ꯑꯃꯗ ꯃꯔꯥꯜ ꯁꯤꯟꯅꯗꯨꯅ ꯑꯆꯥꯛꯄ ꯃꯩꯗꯒꯤ ꯍꯩꯕꯒꯤ ꯊꯕꯛ ꯇꯧꯒꯨꯝꯁꯤ, ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯈꯛꯇꯗ ꯃꯔꯥꯜ ꯁꯤꯒꯨꯝꯁꯤ, ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗ ꯈꯪꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯩꯍꯥꯛꯅ MP ꯑꯃ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯊꯥ 4-5 ꯍꯦꯟꯅ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕ ꯑꯃꯠꯇ ꯃꯅꯤꯄꯨꯔꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯧꯗꯣꯛꯈꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯒꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯈꯤꯗꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯍꯥꯛ ꯏꯁꯥꯃꯛ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯀꯥꯔꯛꯄ MP ꯑꯃꯅꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯔꯤ꯫ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯕ ꯔꯤꯖꯟ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯃꯁꯤꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯍꯥꯏꯅꯁꯨ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯀꯤꯔꯦꯟ ꯔꯤꯖꯤꯖꯨꯅ NIꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯨꯝꯖꯥ 2024ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯄ ꯍꯧꯔꯦ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯝꯕꯤ ꯃꯥꯡꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯇꯔꯥꯏꯅ ꯂꯧꯕ ꯂꯩꯇꯦ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯨꯝꯖꯥ 2014ꯗ ꯂꯩꯕꯥꯛ ꯑꯁꯤꯗ BJPꯒꯤ ꯂꯩꯉꯥꯛ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯕ꯭ꯂꯣꯀꯦꯠꯀꯤ ꯆꯩꯊꯦꯡ, ꯏꯊꯅꯤꯛ ꯋꯥꯔ, ꯏꯊꯅꯤꯛ ꯀꯟꯐ꯭ꯂꯤꯛ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯀꯌꯥ ꯊꯣꯛꯈꯤꯕ ꯏꯔꯥꯡꯁꯤꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯣꯀ꯭ꯂꯦꯃꯦꯁꯟꯒꯤ ꯃꯇꯥꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯑꯍꯤꯡꯗ ꯈꯟꯅꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯪꯂꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯀꯤꯔꯦꯟ ꯔꯤꯖꯤꯖꯨꯅ ꯍꯥꯏ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯑꯌꯥꯕ ꯂꯧꯅꯕ ꯈꯟꯅꯈꯤꯕ ꯑꯗꯨ ꯑꯍꯤꯡꯗ ꯑꯣꯏꯅ ꯈꯟꯅꯈꯤꯕ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯇ ꯃꯔꯥꯜ ꯁꯤꯐꯝ ꯊꯣꯛꯇꯦ꯫ ꯃꯗꯨ ꯑꯣꯄꯣꯖꯤꯁꯟꯅ ꯋꯥꯀꯐ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜꯒꯤ ꯃꯇꯥꯡꯗ ꯗꯤꯕꯦꯠ ꯇꯧꯕꯒꯤ ꯃꯇꯝ ꯁꯥꯡꯅ ꯂꯧꯈꯤꯕꯅꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯀꯐ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2025ꯀꯤ ꯃꯇꯥꯡꯗ ꯄꯨꯡ 6 ꯈꯟꯅꯕ ꯌꯥꯏ ꯈꯟꯈꯤ, ꯑꯗꯨꯕꯨ ꯄꯨꯡ 9ꯒꯤ ꯃꯇꯝ ꯄꯤꯈꯤ꯫ ꯃꯗꯨꯗꯁꯨ ꯑꯣꯄꯣꯖꯤꯁꯟꯅ ꯌꯦꯠꯄꯗꯒꯤ ꯄꯨꯡ 12 ꯍꯦꯟꯅ ꯈꯟꯅꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕꯒꯤ ꯑꯌꯥꯕ ꯄꯤꯅꯕ ꯋꯥꯐꯝ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯣꯏꯅ ꯈꯟꯅꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯁꯦꯡꯗꯣꯛꯈꯤ꯫ ꯃꯦ 3, 2023ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯛꯈꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯃꯥꯌꯣꯛꯅꯔꯕ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯀꯟꯗꯨꯅ ꯃꯈꯣꯏꯒꯤ ꯂꯟ-ꯊꯨꯝ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯗꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯛꯂꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯈꯔꯒ ꯊꯥꯗꯧ ꯏꯟꯄꯤꯒꯤ ꯂꯤꯗꯔ ꯈꯔꯒ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯨꯋꯥꯍꯥꯇꯤꯗ ꯕꯦꯖ ꯇꯧꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏꯕꯗ ꯃꯤꯐꯝ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯔꯣꯝ ꯇꯥꯔꯛꯄꯗꯒꯤ ꯍꯧꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠ 9ꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤ ꯐꯪꯕꯗꯒꯤ ꯄꯥꯎ-ꯆꯦ ꯑꯁꯤꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯣꯄꯔꯦꯇꯔ ꯂꯥꯏꯁ꯭ꯔꯝ ꯔꯣꯕꯁꯟꯗ ꯍꯪꯂꯨꯕꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯐꯝ ꯑꯗꯨ ꯀꯗꯥꯏꯋꯥꯏꯗ ꯄꯨꯡ ꯀꯌꯥꯗꯒꯤ ꯍꯧꯔꯒ ꯀꯌꯥꯗ ꯂꯣꯏꯈꯤꯕꯅꯣ ꯑꯃꯁꯨꯡ ꯃꯤꯐꯝ ꯑꯗꯨꯅ ꯀꯔꯝꯕ ꯍꯤꯔꯝꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯈꯤꯕ ATꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯕꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯎ-ꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯤꯐꯝ ꯑꯗꯨ ꯒꯨꯋꯥꯍꯥꯇꯤꯒꯤ ꯁꯤꯇꯤ ꯍꯣꯇꯦꯜꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯐꯝ ꯑꯗꯨꯗ ꯈꯟꯅꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯇꯥꯡꯗꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯗ ꯏꯪ-ꯇꯞꯄ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯄꯨꯔꯛꯅꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯁꯤꯟꯗꯨꯅ ꯊꯥ ꯑꯁꯤꯒꯤ 5ꯗ ꯗꯦꯜꯂꯤꯗ ꯀꯨꯀꯤ-ꯖꯣꯒꯤ CSOꯁꯤꯡꯒꯤ ꯃꯤꯍꯨꯠ ꯈꯔꯒ ꯐꯣꯛꯁ ꯑꯃꯁꯨꯡ ꯑꯃꯨꯀꯣꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯄꯨꯟꯅ 3ꯀ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯡꯆꯤꯡ ꯑꯃꯁꯨꯡ ꯂꯨꯡꯔꯩꯐꯨꯡꯇꯥꯡ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯈꯤꯕ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯋꯥꯍꯧꯗꯒꯤ ꯈꯨꯟꯖꯥ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯨꯠ ꯊꯣꯛꯅꯕꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯍꯜ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯔꯛꯄꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯦꯗꯤꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ
ꯄꯣꯂꯤ ꯃꯀꯥꯅ ꯉꯁꯤ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯗ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯅꯤ ꯑꯁꯤꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯍꯧꯔꯗꯨꯅ BNSS 2023ꯒꯤ ꯁꯦꯛꯁꯟ 163ꯒꯤ ꯁꯕꯁꯦꯛꯁꯟ 1ꯒꯤ ꯃꯈꯥꯗ ꯀꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯔꯤ꯫ ꯈꯨꯜ ꯑꯅꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯔꯥꯃꯌꯣꯟ RK 33 ꯑꯄꯣꯛꯄ ꯔꯥꯝꯂꯨꯡ RK ꯀꯧꯏ꯫ ꯁꯥꯡꯆꯤꯡ ꯈꯨꯜꯗꯒꯤꯅꯤ ꯑꯗꯨꯒ ꯁꯣꯛꯂꯕ ꯃꯍꯥꯛꯀꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯥꯔꯣꯟ RK 33, ꯖꯣꯁꯦꯐ RK 53 ꯑꯃꯁꯨꯡ ꯄꯤꯇꯔ RK 68 ꯀꯧꯏ ꯍꯥꯏꯔꯤ꯫ MLA 8ꯅ ꯒꯚꯔꯅꯔ ꯎꯅꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ MLA 8ꯅ ꯔꯥꯖꯚꯕꯟꯗ ꯒꯚꯔꯅꯔ AK ꯕꯂꯥꯒ ꯎꯅꯗꯨꯅ ꯃꯤꯌꯥꯝꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯍꯟꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯒꯚꯔꯅꯔꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ MLAꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ RK ꯏꯃꯣ, S.K.ꯕ, K. ꯁ꯭ꯌꯥꯝ, KS ꯏꯕꯣꯝꯆꯥꯅꯆꯤꯡꯕ ꯌꯥꯎꯈꯤ꯫ ꯍꯨꯔꯥꯟꯈꯤꯕ ꯂꯥꯛꯈꯤꯕ ꯒꯥꯔꯤ 18 ꯐꯥꯒꯠꯂꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯄꯨꯂꯤꯁꯅ ꯆꯠꯊꯕ ꯑꯈꯟꯅꯕ ꯗ꯭ꯔꯥꯏꯚ ꯑꯃꯗ ꯑꯦꯟꯇꯤ-ꯁꯣꯜ ꯏꯂꯤꯃꯦꯟꯠꯁꯤꯡꯅ ꯍꯨꯔꯥꯟꯈꯤꯕ ꯂꯥꯛꯈꯤꯕ ꯒꯥꯔꯤ 18 ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯐꯥꯒꯠꯂꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ 2-ꯋꯤꯂꯔ ꯑꯃ ꯑꯃꯁꯨꯡ 4-ꯋꯤꯂꯔ 13ꯅꯤ꯫ ꯒꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯒꯥꯔꯤ 8ꯀꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯔꯤ꯫ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕ ꯃꯤꯑꯣꯏ 2 ꯐꯥꯔꯦ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯉꯁꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯆꯨꯔꯆꯥꯟꯄꯨꯔ PSꯀꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯃꯅꯨꯡ ꯆꯟꯕ ꯃꯐꯝ ꯑꯃꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯄꯨꯂꯤꯁꯅ ꯆꯤꯟꯁꯣꯂꯨꯟ 30 ꯑꯃꯁꯨꯡ ꯂꯥꯝꯁꯨꯋꯥꯟꯂꯥꯟ ꯇꯣꯝꯕꯤꯡ 28 ꯀꯧꯕ ꯃꯤꯑꯣꯏ 2 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯌꯪ ꯃꯤꯖꯣ ꯑꯦꯁꯣꯁꯤꯌꯦꯁꯟ CYMAꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯉꯔꯥꯡ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯁꯝꯕꯜ ꯈꯥꯅꯕ ꯍꯣꯠꯅꯕ ꯑꯁꯤꯗ ꯃꯤꯖꯣꯔꯥꯝꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯇꯦꯡ BJPꯅ ꯂꯨꯆꯤꯡꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯄꯥꯝꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯉꯔꯥꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 5ꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯣꯕꯤꯟ ꯃꯣꯍꯟꯒ ꯎꯅꯗꯨꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕ ꯑꯃꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ FMR ꯂꯧꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤꯗ CYMAꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯜꯁꯣꯝ ꯂꯤꯌꯥꯅꯥꯅ ꯃꯤꯖꯣꯁꯤꯡꯒꯤ ꯁꯦꯟꯇꯤꯃꯦꯟꯠ ꯍꯛꯆꯤꯟꯅ ꯂꯧꯗꯨꯅ ꯊꯕꯛ ꯇꯧꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯃꯁꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯣꯕꯤꯟ ꯃꯣꯍꯟꯅ ꯁꯦꯟꯇꯔꯅ ꯂꯧꯈꯠꯂꯛꯂꯤꯕ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯊꯤꯡꯗꯅꯕ ꯑꯃꯗꯤ ꯁꯧꯒꯠꯅꯕ ꯔꯤꯛꯋꯦꯁꯠ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯈꯥ ꯇꯥꯅ ꯅꯥꯔꯀꯣꯇꯤꯛꯁ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣꯒꯤ ꯈꯨꯠꯊꯥꯡꯗ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯁꯥꯟꯅꯔꯣꯏ ꯅꯨꯄꯤꯃꯆꯥ 4ꯗ ꯃꯣꯂꯦꯁ ꯇꯧꯔꯨꯕ ꯀꯣꯆ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ 69ꯁꯨꯕ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯒꯦꯝꯁ 2024ꯗ ꯋꯦꯠ ꯂꯤꯐꯇꯤꯡ ꯃꯁꯥꯟꯅꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕꯤ ꯁꯥꯟꯅꯔꯣꯏ ꯅꯨꯄꯤꯃꯆꯥ 4ꯗ ꯐꯤꯖꯤꯀꯦꯜ ꯑꯦꯁꯣꯜꯠ ꯑꯃꯗꯤ ꯃꯣꯂꯦꯁ ꯇꯧꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯅ ꯀꯔꯅꯥꯇꯀꯥꯒꯤ ꯀꯣꯆ ꯉꯁꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯀꯣꯔꯠꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯕ ꯀꯣꯆ ꯑꯗꯨ ꯀꯔꯅꯥꯇꯀꯥꯒꯤ ꯁꯒꯨꯟꯒꯔꯗꯒꯤ ꯔꯥꯃꯦꯁ ꯑꯂꯥꯒꯨꯗꯦꯀꯔ, 59 ꯑꯄꯣꯛꯄ ꯕꯥꯂꯨ ꯑꯂꯥꯒꯨꯗꯦꯀꯔ ꯀꯧꯏ꯫ ꯊꯥ ꯑꯁꯤꯒꯤ 18ꯗ ꯃꯍꯥꯛꯅ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯋꯦꯠ ꯂꯤꯐꯇꯤꯡ ꯁꯥꯟꯅꯔꯣꯏ ꯅꯨꯄꯤꯃꯆꯥ 4ꯗ ꯐꯤꯖꯤꯀꯦꯜ ꯑꯦꯁꯣꯜꯠ ꯑꯃꯗꯤ ꯃꯣꯂꯦꯁ ꯇꯧꯈꯤ ꯍꯥꯏꯅ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯦꯟꯗ ꯁ꯭ꯄꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯔꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯋꯥꯀꯠꯂꯛꯈꯤꯕꯅꯤ꯫ ꯋꯥꯀꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯀꯣꯆ ꯑꯗꯨꯅ ꯂꯩꯔꯝꯕ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯕꯣꯏꯁ ꯍꯣꯁꯇꯦꯜ ꯔꯨꯝ ꯅꯝꯕꯔ 22ꯗꯒꯤ ꯃꯍꯥꯛꯄꯨ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ FIR ꯑꯃ ꯂꯧꯈꯠꯇꯨꯅ ꯗ꯭ꯌꯨꯇꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯂꯒ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯅꯨꯃꯤꯠ 8ꯅꯤ ꯊꯝꯂꯕ ꯃꯇꯨꯡ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒ ꯃꯍꯥꯛꯄꯨ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯄꯤꯈꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ 69ꯁꯨꯕ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯒꯦꯝꯁ 2024 ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 8ꯇꯒꯤ ꯍꯧꯔꯒ 12 ꯐꯥꯎꯕ ꯆꯠꯊꯈꯤꯕꯅꯤ ꯑꯃꯗꯤ ꯇꯨꯔꯅꯥꯃꯦꯟꯠ ꯑꯁꯤꯗ ꯀꯔꯅꯥꯇꯀꯥꯗꯒꯤ ꯋꯦꯠ ꯂꯤꯐꯇꯤꯡ ꯁꯥꯟꯅꯔꯣꯏ ꯅꯨꯄꯤꯃꯆꯥ 5 ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯣꯄꯔꯇꯤ ꯇꯦꯛꯁ ꯂꯧꯈꯠꯅꯕ IMCꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯨꯝꯁꯤꯡꯗ UPI ꯅꯝꯕꯔ ꯅꯞꯄ ꯍꯧꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ IMCꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯇꯦꯛꯁ ꯂꯧꯈꯠꯄ ꯍꯧꯅꯕ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯨꯅꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ UPI ꯅꯝꯕꯔ ꯄ꯭ꯂꯦꯠ ꯅꯞꯄ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯗ ꯃꯍꯨꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯉꯥꯉꯣꯝ ꯎꯇꯝ ꯀꯨꯃꯥꯔꯅ UPIN ꯅꯦꯝ ꯄ꯭ꯂꯦꯠ ꯅꯞꯄ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯅꯦꯝ ꯄ꯭ꯂꯦꯠ ꯑꯁꯤꯗ ꯗꯤꯖꯤꯠ 18ꯅ ꯁꯥꯕ ꯌꯨꯅꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯅꯝꯕꯔ UPIN ꯑꯃꯁꯨꯡ QR ꯀꯣꯗ ꯌꯥꯎꯒꯅꯤ꯫ UPINꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯗꯤꯖꯤꯠ ꯑꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯗ ꯑꯣꯏꯒꯅꯤ, ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯗꯤꯖꯤꯠꯅ ꯇꯥꯎꯟ ꯁꯤꯇꯤ ꯀꯣꯗ ꯑꯣꯏꯒꯅꯤ, ꯃꯥꯄꯟꯁꯨꯕ ꯗꯤꯖꯤꯠꯅ ꯑꯣꯅꯔꯁꯤꯞ ꯀꯣꯗ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯗꯤꯖꯤꯠ 9 ꯑꯗꯨꯅ ꯄ꯭ꯔꯣꯄꯔꯇꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ QR ꯀꯣꯗ ꯑꯁꯤ
ꯃꯤꯌꯥꯝꯅ ꯁ꯭ꯀꯦꯟ ꯇꯧꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯖꯟꯒꯤ ꯌꯦꯡꯗꯨꯅ UPINꯗꯒꯤ ꯍꯦꯟꯅ ꯊꯣꯛꯂꯣꯏ, ꯑꯗꯨꯕꯨ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯕꯗ ꯂꯝ ꯑꯗꯨꯒꯤ ꯃꯄꯨꯒꯤ ꯗꯤꯇꯦꯜ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯎꯕ ꯐꯪꯒꯅꯤ꯫ ꯃꯤꯌꯥꯝꯗꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯇꯦꯛꯁ ꯂꯧꯈꯠꯅꯕ ꯄꯥꯏꯈꯠꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯂꯕꯗꯤ ꯁꯦꯟ-ꯊꯨꯝꯒꯤ ꯔꯤꯁꯣꯔꯁ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ IMCꯗ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕ ꯉꯝꯂꯒꯅꯤ꯫ ꯃꯁꯤꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯐꯕ ꯁꯔꯚꯤꯁ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯊꯦꯡꯅꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯁꯨ ꯀꯣꯛꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯈꯤ꯫ UPIN ꯅꯦꯝꯄ꯭ꯂꯦꯠꯁꯤꯡ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯅꯞꯄ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯤꯕꯤꯌꯨ꯫ ꯂꯣꯏꯅꯅ UPIN ꯅꯦꯝꯄ꯭ꯂꯦꯠ ꯅꯞꯄꯒꯤ ꯊꯕꯛ ꯑꯁꯤ ꯏꯝꯐꯥꯜꯒꯤ ꯑꯣꯏꯅ ꯍꯥꯟꯅ ꯄꯥꯡꯊꯣꯛꯂꯕ ꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤꯁꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯉꯥꯉꯣꯝ ꯎꯠꯇꯝ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯅꯤꯌꯟ ꯗꯣꯅꯔ ꯃꯤꯅꯤꯁꯇꯔ ꯖꯌꯣꯇꯤꯔꯥꯗꯤꯇ꯭ꯌ ꯁꯤꯟꯙꯤꯌꯥ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯦ꯫ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡ ꯌꯦꯡꯁꯤꯟꯒꯗꯧꯔꯤ꯫ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗ ꯄꯥꯏꯈꯠꯂꯤꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡ ꯌꯦꯡꯁꯤꯟꯅꯕ ꯌꯨꯅꯤꯌꯟ ꯗꯣꯅꯔ ꯃꯤꯅꯤꯁꯇꯔ ꯖꯌꯣꯇꯤꯔꯥꯗꯤꯇ꯭ꯌ ꯁꯤꯟꯙꯤꯌꯥ ꯉꯁꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯐ ꯅꯣꯔꯊ ꯏꯁꯇꯔꯟ ꯔꯤꯖꯟ (ꯑꯝꯗꯣꯅꯔ) ꯒꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯏꯈꯠꯄ ꯃꯔꯨꯑꯣꯏꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯦꯡꯁꯤꯟꯅꯕ ꯌꯨꯅꯤꯌꯟ ꯗꯣꯅꯔ ꯃꯤꯅꯤꯁꯇꯔ ꯖꯌꯣꯇꯤꯔꯥꯗꯤꯇ꯭ꯌ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯉꯩ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯔꯥꯖꯚꯕꯟꯗ ꯄꯥꯡꯊꯣꯛꯀꯗꯕ ꯁ꯭ꯄꯣꯔꯠꯀꯤ ꯍꯥꯏ-ꯂꯦꯚꯦꯜ ꯇꯥꯛꯁ ꯐꯣꯔꯁ ꯃꯤꯇꯤꯡꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁ꯭ꯄꯣꯔꯠꯀꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯐꯒꯠꯍꯟꯅꯕ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯥꯟꯅ-ꯈꯣꯠꯅꯕꯗ ꯇꯦꯂꯦꯟꯠ ꯂꯩꯕ ꯅꯍꯥꯁꯤꯡ ꯄ꯭ꯔꯃꯣꯠ ꯇꯧꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯅꯤꯌꯟ ꯗꯣꯅꯔ ꯃꯤꯅꯤꯁꯇꯔ ꯖꯌꯣꯇꯤꯔꯥꯗꯤꯇ꯭ꯌ ꯁꯤꯟꯙꯤꯌꯥꯅ Xꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯄ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯗꯤꯚꯦꯂꯞꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯅꯕ ꯃꯍꯥꯛ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠꯇ ꯂꯥꯛꯄꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ, ꯆꯥꯎꯈꯠꯅꯕ ꯑꯃꯗꯤ ꯌꯨꯊ ꯑꯦꯝꯄꯥꯋꯔꯃꯦꯟꯠ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯆꯥꯎꯈꯠꯍꯟꯅꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯑꯣꯄꯔꯦꯁꯟ ꯑꯃꯁꯨꯡ ꯒ꯭ꯂꯣꯕꯦꯜ ꯏꯟꯚꯦꯁꯠꯃꯦꯟꯠꯀ ꯃꯔꯤ ꯂꯩꯅꯅ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯤꯟꯗꯨꯅ ꯑꯦꯝꯕꯦꯁꯦꯗꯔ ꯃꯤꯠ ꯑꯃ ꯊꯥ ꯑꯁꯤꯒꯤ 15ꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯇꯤꯡ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ 40 ꯍꯦꯟꯕꯒꯤ ꯑꯦꯝꯕꯦꯁꯦꯗꯔꯁꯤꯡ, ꯍꯥꯏ ꯀꯃꯤꯁꯅꯔꯁꯤꯡ ꯑꯃꯗꯤ ꯁꯦꯅꯤꯌꯔ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯂꯝꯗꯝꯕꯨ ꯀꯅꯦꯛꯇꯤꯚꯤꯇꯤ, ꯇ꯭ꯔꯦꯗ ꯑꯃꯁꯨꯡ ꯏꯅꯣꯚꯦꯁꯟꯒꯤ ꯍꯕ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯀꯃꯤꯠꯃꯦꯟꯠꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯋꯥꯡ-ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ 9ꯒꯤ ꯂꯩꯖꯔꯤꯕ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯀꯌꯥ ꯑꯃꯁꯨ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯈꯤ ꯍꯥꯏꯔꯤ꯫